Samru habsi scientific oina harabada unsada chai thoktuna laikadaba machudu chai thokpa ngamdana pulap oina punsinduna laiba cell sing adabani marup sing aikogi haksangi mafam singda samru kaya ama thongi adubu masigi samru singsina nangi lamchat sajat amadi nangi punsigi maramda wafam kaya ama phongdokli habsidi naha khanglabra astrology gi matungina nangi samru sing karam mafamda thungi habedugi matungina nangi lamchat nangi phibam nangi lanthum asina chingbagi maramda wahai kaya ama phongdokli aduna nangi maigi mafam singda thungba samru khutki mafam sing amadi atay mafam kharada thungba samru na nangi punsida kari ohelakpa ya habedu khaminasi aduga masina karai phabu chumbano habedudi miyam gi comment sing amadi adong gi comment tagi khaminasi number 1 laibak astrology gi matungina karigumba nangi laibak ta samru thungba taragadi nangsi nungai phaba misak ama oigani habagi khudamni adumoinamak nangi samru du thungpham gi matungina madugi artha su kenai nangi samru du nangi laibak maya chap chana thungba oiragadi maduna nangsi lawsing laiba misak ama oi habagi khudamni aduga samru du nangi laibak ki yet thangba nakanda thungba oiragadi nangi punsigi life partner natraga nangi business partner du yamna phaba nangbu mai pakhanbada chauna mateng pangi habagi khudamni aduga nangi oi thangba laibak ta thungba oiragadi nangi punsida lak leitaba laibak ki mapan chadabagi khudamni number 2 Chimbal mayada thungba samru di beauty spot ni haina su lawnai aduna nangi chimbal mayada samru thungba taragadi nasung namanaba singdagi nangna hena tunggi asa chawba matam punamakta nangi punsigi pandamdu phangnaba manglomda changsinnaba honaganba misak amani nangi samru du chimbal gi yelom natraga oirom kachin gi mathakta thungba oiragadi ahawa chaba pamjaba chabada ngaujaba mahau khangba misak amani samru du chimbal gi makhada thungba oiragadi nangsi lela drama films asina chingbada acting tawba pamba misak amani aduga chimbal da thungba oiragadi hakchang no khatpa thugani aduna chaba thakpada chekshinba mathau tai number 3 chuba habadi nangi mit ki nakan gi apetpa jaga sibani nangi ye thangba chuba da samru thungba taragadi astrology gi matungina nangsi yungana panba aduga thajadana paisa phangba piri samrudu oiram da thungba oiragana nangi karbar mangba amadi khanghaudana lohongba asumna thokani habagi khudam amani number 4 khadang masigi mafam sida samru thungba habsidi masagi amadi thabak thauram singi dait loganba section na tawganba adugumba misakni phibam amhekta da chanaba chusinnaba ngamagi magun chenba nasagi lep khiba phirep hongandaba misakni nangsi arapa mafamda chatpa pamjaba miyoi singa punba pamba misak amani samrudu nangi ye thangba nakanda thungba oiragadi miyoi singa wari watai sabda lawsing sizinaduna yasinaba purakpa haiba misakni aduga oi thangba nakanda thungba oiragana wa ngangbada phajaba wahi wata sizinaduna ngangba haijadaba mana hainingbadu dong haiganba aduga mahakna yaningdaba kanda pangsauta sauganba adubu aranbadi ngangdaba misakni number 5 khawri nangi khawri gi manglomda samru thungba oiragadi nangsi daw yaganbagi khudamni nangsi wa ngangba yamna hai amadi khonjel phajaba misak amani nangi khawri gi tunglomda samru thungba oiragana yamna sauganba nangi asawbadu phathaba ngamgandaba misak amani habadu takpani number 6 khajai da samru thungba habasi phajabagi khudam amani haina lawnai nangi khajai da samru thungba habasi astrology gi matungina yamna pukchel sengba thauna phaba mahai tamba pamjaba takpani asigumba miyoi singsi atangba potsai singda kalaktaba aduga mahoksana sana khonabada thawai yawba misakni samrudu nangi yet thangba khajai da thungba oiragadi migi pukning yamna khanganba makogi care loganba nangi imung amadi nangi marup mapang singna nang yauragadi safari khangadaba adugumba misakni aduga samrudu nangi oi thangba khajai da thungba oiragadi langba pamdaba marup mayam punbabudi hena belu leiba marup kharakhak punbana hena pamjaba misakni number 7 nakong nangi nakongi mafam amhektada samru thungba habasi nangi punsidu kyathok mauthokna leiba phangani habagi khudam amani nang tawba sinfam kudingda fajana tawba ngamgani aduga nagi mathak natraga makha thangbada thungba oiragadi budi yamna leibana khwaidagi phaba mawongda phirep lawba haibagi khudam amani number 8 puk astrology gi matungina nangi pukta samru thungba aduga samrudu nangi khoidauga naknaba helikai hena nungai yai farakpa hena fagalapagi khudamni samrudu nangi khoidaugi yelomda thungba oiragadi nangsi paisagi maramda cheksinba paisadu chauthoknaba sinba haiba misak amani takpani aduga amaromda nangsi nupa oiragadi nupi da weakness oiba habadi nupi na haibada yaganba nupi da ngauganba adugumba oi aduga nangi khoidaugi oiromda thungba oiragana kalak khambal chauganba mina nungaiba ubada penjadaba misak oigalli number 9 naton nangi naton da samru thungba habasi nang nasana nasabu thak wangna thamba nasabu respect tawbagi khudamni
ꯃꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯂꯣꯏꯅꯕ ꯍꯣꯠꯅꯕ ꯀꯟꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯃꯣꯏꯅꯃꯛ ꯁꯝꯕ꯭ꯔꯨꯗꯨ ꯅꯪꯒꯤ ꯅꯥꯇꯣꯟꯒꯤ ꯃꯇꯣꯟꯗ ꯊꯨꯡꯕ ꯑꯣꯏꯔꯒꯗꯤ ꯅꯪꯁꯤ ꯌꯥꯝꯅ ꯊꯨꯅ ꯁꯥꯎꯒꯟꯕ ꯃꯤꯁꯛ ꯑꯃꯅꯤ ꯇꯥꯛꯄꯅꯤ ꯁꯝꯕ꯭ꯔꯨꯗꯨ ꯅꯪꯒꯤ ꯅꯥꯇꯣꯟꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕ ꯅꯥꯀꯟꯗ ꯊꯨꯡꯕ ꯑꯣꯏꯔꯒꯗꯤ ꯀꯟꯅ ꯍꯣꯠꯅꯗ꯭ꯔꯕꯁꯨ ꯂꯟ ꯐꯪꯕ ꯑꯃꯗꯤ ꯑꯍꯜ ꯂꯃꯟꯒꯤ ꯂꯟ ꯊꯨꯝ ꯐꯪꯕꯒꯤ ꯈꯨꯗꯝꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯥꯇꯣꯟꯒꯤ ꯑꯣꯏꯔꯣꯝꯗ ꯊꯨꯡꯕ ꯑꯣꯏꯔꯒꯅ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯗꯨꯅ ꯍꯣꯠꯅꯗ꯭ꯔꯕꯗꯤ ꯐꯪꯗꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝꯅꯤ ꯅꯥꯇꯣꯟꯒꯤ ꯍꯦꯛ ꯃꯈꯥꯗ ꯊꯨꯡꯕ ꯑꯣꯏꯔꯒꯗꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯃꯔꯤꯗ ꯊꯋꯥꯏ ꯌꯥꯎꯕ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯃꯔꯤꯗ ꯂꯥꯏꯅ ꯅꯨꯡꯁꯤꯕ ꯐꯥꯎꯒꯟꯕ ꯑꯣꯏꯒꯜꯂꯤ Number 10 ꯈꯣꯡꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯕ ꯍꯥꯏꯕꯁꯤ ꯑꯦꯁꯇ꯭ꯔꯣꯂꯣꯖꯔꯁꯤꯡꯒꯤ ꯃꯇꯨꯡꯏꯟꯅ ꯑꯔꯥꯞꯄ ꯂꯝꯁꯤꯡꯗ ꯇꯣꯏꯅ ꯆꯠꯀꯅꯤ ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯝꯕ ꯑꯐꯕ ꯊꯕꯛꯁꯤꯡꯗꯨꯅ ꯃꯤꯑꯣꯏꯁꯤꯡꯅ ꯅꯪꯕꯨ ꯁꯛ ꯈꯪꯕꯤꯒꯅꯤ ꯁꯝꯕ꯭ꯔꯨꯗꯨ ꯅꯪꯒꯤ ꯌꯦꯠ ꯊꯪꯕ ꯈꯣꯡꯗ ꯊꯨꯡꯕ ꯑꯣꯏꯔꯒꯗꯤ ꯅꯪꯒꯤ ꯏꯃꯨꯡꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯒꯅꯤ ꯍꯥꯏꯕꯅꯤ ꯅꯪꯒꯤ ꯑꯣꯏ ꯊꯪꯕꯗ ꯊꯨꯡꯕ ꯑꯣꯏꯔꯒꯅ ꯄꯩꯁꯥꯒꯤ ꯃꯔꯝꯗ ꯑꯋꯥꯕ ꯂꯩꯒꯅꯤ ꯅꯪꯒꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔꯒ ꯅꯨꯡꯉꯥꯏꯅꯗꯕ ꯈꯔ ꯂꯩꯒꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯑꯃꯅꯤ ꯈꯣꯡꯌꯥꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯕꯅ ꯅꯪꯁꯤ ꯅꯥꯒꯟꯒꯅꯤ ꯅꯪꯒꯤ ꯌꯦꯛꯅꯕ ꯌꯥꯝꯒꯅꯤ ꯍꯥꯏꯕ ꯇꯥꯛꯄꯅꯤ ꯅꯪꯒꯤ ꯑꯣꯏ ꯊꯪꯕ ꯈꯨꯖꯦꯡꯗ ꯊꯨꯡꯕ ꯑꯣꯏꯔꯒꯗꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯗ ꯊꯋꯥꯏ ꯌꯥꯎꯒꯅꯤ ꯏꯁꯣꯔꯗ ꯌꯥꯝꯅ ꯊꯥꯖꯒꯅꯤ ꯍꯥꯏꯕꯗꯨ ꯇꯥꯛꯂꯤ ꯑꯗꯨꯒ ꯑꯣꯏ ꯊꯪꯕ ꯈꯨꯖꯦꯡꯗ ꯊꯨꯡꯕ ꯑꯣꯏꯔꯒꯗꯤ ꯇꯨꯡꯒꯤ ꯂꯝꯕꯤ ꯁꯥꯟꯅ ꯎꯕ ꯉꯝꯕ ꯋꯥ ꯉꯥꯡꯕꯗ ꯃꯤꯕꯨ ꯆꯤꯡꯁꯤꯟꯕ ꯍꯩꯕꯒꯤ ꯃꯒꯨꯟ ꯌꯥꯎꯔꯤ ꯍꯥꯏꯕꯗꯨ ꯇꯥꯛꯄꯅꯤ Number 11 ꯈꯨꯠ ꯃꯤꯑꯣꯏ ꯑꯃꯒꯤ ꯈꯨꯠ ꯑꯃ ꯍꯦꯛꯇꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯂꯝꯆꯠ ꯑꯃꯗꯤ ꯂꯝꯆꯠ ꯕꯦꯕꯥꯔ ꯐꯖꯕꯗꯨ ꯇꯥꯛꯄꯅꯤ ꯈꯨꯠꯇ ꯁꯝꯕ꯭ꯔꯨ ꯊꯨꯡꯕ ꯍꯥꯏꯕꯁꯤ ꯍꯣꯠꯅꯕ ꯀꯟꯕ ꯑꯃꯗꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯂꯩꯕꯒꯤ ꯈꯨꯗꯝꯅꯤ ꯃꯁꯤꯅ ꯃꯤꯑꯣꯏꯗꯨ ꯃꯁꯥꯒꯤ ꯇꯦꯂꯦꯟ ꯂꯩꯖꯕ ꯑꯃꯗꯤ ꯃꯥꯏ ꯄꯥꯛꯅꯕ ꯀꯟꯅ ꯍꯣꯠꯅꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕꯗꯨ ꯇꯥꯛꯄꯅꯤ ꯁꯝꯕ꯭ꯔꯨꯗꯨ ꯅꯪꯒꯤ ꯈꯨꯠ ꯌꯦꯠꯇ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯅꯪꯒꯤ ꯇꯧꯒꯗꯕ ꯊꯕꯛꯇꯨ ꯕꯨꯙꯤ ꯂꯧꯁꯤꯡ ꯂꯩꯕ ꯃꯑꯣꯡꯗ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯃꯗꯤ ꯅꯥꯄꯜ ꯌꯥꯎꯗꯕꯒꯤ ꯃꯒꯨꯟꯗꯨ ꯇꯥꯛꯄꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯈꯨꯠ ꯑꯣꯏꯗ ꯊꯨꯡꯕ ꯑꯣꯏꯔꯒꯗꯤ ꯅꯪꯁꯤ ꯏꯅꯥꯛ ꯈꯨꯟꯕ ꯌꯥꯝꯅ ꯄꯥꯝꯖꯔꯒꯁꯨ ꯃꯗꯨ ꯐꯪꯅꯕ ꯀꯟꯅ ꯍꯣꯠꯅꯗ꯭ꯔꯒꯗꯤ ꯆꯥꯡ ꯑꯃꯗꯒꯤ ꯍꯦꯟꯒꯠꯄ ꯉꯝꯂꯣꯏ ꯍꯥꯏꯕꯗꯨ ꯇꯥꯛꯄꯅꯤ ꯈꯨꯕꯥꯛꯇ ꯊꯨꯡꯕ ꯑꯣꯏꯔꯒꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌా ꯊꯦꯡꯅꯕ ꯃꯗꯨꯗꯒꯤ ꯄꯥꯔꯥ ꯀꯌꯥ ꯑꯃ ꯇꯝꯍꯧꯕꯒꯤ ꯈꯨꯗꯝꯅꯤ Number 12 Genitals ꯃꯤꯑꯣꯏ ꯑꯃꯅ ꯐꯤꯅꯨꯡꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯕ ꯍꯥꯏꯕꯁꯤ ꯑꯥꯔꯊ ꯇꯣꯉꯥꯜꯂꯤ ꯅꯪꯒꯤ ꯐꯤꯅꯨꯡꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯕ ꯍꯥꯏꯕꯁꯤ ꯃꯤꯅꯝꯕ ꯍꯩꯇꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕꯒꯤ ꯈꯨꯗꯝꯅꯤ ꯑꯗꯨꯒ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯗ ꯑꯣꯏꯔꯒꯅ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯑꯄꯥꯝꯕꯗꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗ ꯑꯣꯏꯅ ꯆꯨꯁ ꯇꯧꯕ ꯃꯤꯁꯛꯅꯤ ꯑꯇꯣꯞꯄ ꯑꯃꯗꯅ ꯅꯪꯒꯤ ꯌꯨꯝꯕꯥꯟꯕꯒꯤ ꯃꯔꯤꯗꯨ ꯅꯪꯅ ꯄꯥꯝꯖꯔꯦ ꯇꯥꯛꯄꯅꯤ ꯅꯪꯒꯤ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝꯗꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕ ꯉꯝꯃꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝꯅꯤ ꯃꯔꯨꯞꯁꯤꯡ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡꯁꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯀꯔꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏ ꯈꯜꯂꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯊꯪꯗꯁꯨ ꯀꯥꯟꯅꯕ ꯚꯤꯗꯤꯑꯣꯁꯤꯡ ꯊꯥꯒꯠꯂꯛꯄꯗ ꯆꯤꯊꯗꯅꯕ ꯕꯦꯜ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯣꯟ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ Thank you for watching.